Haining ngasidi haining gi matangda mayam punna khangminasi. Haining asi English da Indian hawk plum haina kawi. Scientific name dana Spondia spinata haina kawi. Haining asi piklingai da fai mullagana sili thumtak tawi tenthoi. Haining asi chabada i sengdabasing sengdokpada mateng pangi. Haining macha charga ising pukchatpa kanhali. Haining ama charga ising asing bathaklabadi furi furang phali masina isada chaba tumhalli amadi masida vitamin C, vitamin A, calcium, iron amadi phosphorus yawi. Haining asida antioxidant marang kaina yawi amadi masi maitai singna laigi oiba thawaram singdasu sijinai. Masina nupi oibisingi thagi khongkap chang naina lakhanmada chauna mateng pangi amadi diarrhea dysentery su phali. Mayam punamak yaifaminarase aigi video se nungaibiba taragadi like share follow tawbiramo aduga makha taba semaningba lairagadi comment ibiramo.